MLA Surjakumar na Thoubal Turel gi kaitharaba torban amadi lambi yengsinkhre. Khangabok Assembly Constituency gi MLA Surjakumar na ngasi Thoubal Turel gi torban ga nakna lairiba Thoubal wang mataba sorok makhagi kaitharaklaba torban amadi lambi gi fibam koina chatuna yengsinkhre. Loinana laikai asigi sawa ground da anauba public stage kam room ama sanabagi-damak urep yung tamkhre. MLA gi yengsin khongchat aduna kumgi ichaw matung fibam soksilaklaba wang mataba sorok makhagi torban gi fibam amadi torban namthakibana maram oiraga lambi tangkhai thingduna chatnariba laikai asigi lambi gi fibam MLA na yengsinkhi amadi laikai asigi miyam gi damak feet kuntra taruk sangba feet tara manga pakpa double storied oigadaba public stage kam room ama sanaba gi damak su urep uyung tamlamkhi khongchat adu loiraba matungda wang mataba community hall da pangthokpa mifam amada MLA Surjakumar na haikibada laikai asigi oina preventive measure ama oina lairak asi chatpa yasan laktrabanina MLA gi site tagi u amadi bamboo piling tawduna semjinana ba hotnarage laikai miyam nasu masida angamba mateng pangsinbiyu amadi department gi work program da su haplagani hairaduna laikai asigi lairiba lairak macha macha sing asisu yariba makai thuna koila thaduna semjinana ba kendra asigi MLA su oiriba MLA gi apokpa Hanagi Chief Minister Okram Ibo biga tanaduna hotnaragani haina thajaba piramkhi Suruk Hagu Boy itu sungai Nangkare loh. Aduh Nangkare segasi apa sehari mari mana Hanagi IFCD Minister na apa program kerana di situ awal baru dah suka itu suka sehari sehari mari mana ni IFCD program ni amat tak pergi retailing wall sehari kali hektar water resource di department ni program amat tak pergi tahu. Apa ini tu Thoubal Turel si mana yang tu mamai si kalau sih sapalatan yang masuk, koi siapa instruction berjalan lagi, apa yang seneng berjalan lagi dalam itu sidi koi department ministry makar ada kalau tahu nak terjadi program di PWD program baru, IFCD program baru, water resource baru macam sih ada sih sehari mari mana sudah lena sih festival lagi tahu lah sih, jadi preventive measure hai tar so bani na lambi se saka ya sala ro de mo de taw ni na ai na su mayam thamjara mane nga gai de su club ki library na haro mayam moi na kra alam mayam ko ta mo kha de noi na kra hona bi ro yar ga di nasi da gi hawra wa karai di thi ga ni nasik karai de nasik se mon su kham da khut amani da na nasik si jung ma ba adu ga marak sina Muhang kangen dari itu bambu piling tahu apa? Adu orang kali kerja sehari mari mengunggah macam kaya. Mana kerja pun na yunggah, suang wang ada su, usi yunggah pay lega, ani si lasan nama. Adu orang kali kan koi macam kaya itu. Adu mah koi personal koi side ni hai kan, buat lagi ni macam tu koi. Adu mah anda tu nak preventive measure ni tak nak kasih ni khas na. Aku nak tahu saya nak kasih tanda sebagai orang yang sangat